Imes PAODAM miyang tabiri basingbo ahan magtada binita taramnong sa bagloy na kurumjari. Hauzik PAODAM asigi maroyo pau pizari. Indian Journalists Union amadi Nepal Press Union anigi maragta point tareta yasin kuyek pinakre. Kaksing District ki asa workers in convention pangthokre. Child marriage a violation of child right stop child marriage haibagi paujal puba cycle rally chatkre. Loinana Indoor da Guhada tasin bagi tholokta miyoi tarahumdoi shire. Mapungoyo Paulo birase. India amadi Nepal gi journalist singna thengnariba khudong chadaba sing thengnaminaduna paumi singi ningkha tamba phanganaba puna chaminaba haiba phirep yauna apunba point tareta Indian Journalists Union IJU amadi Nepal Press Union gi marakta yasin khuyek pinakre. Ngasi Nepal gi konung Kathmandu gi Bijuli Bazar da leiba Carnival Restaurant da pangthokiba Indian Journalist Meet Nepalese Journalist ki tharamda IJU ki President Gitartha Pathak amadi Nepal Press Union ki President Shiva Lamsal gi marakta khuyek asi pinakibani. Amju DIPR amadi EGM na puna khusamaduna thasi kunmanga dagi sayol ama supna chathariba paumi singi Nepal khongchata saruk yariba Manipur gi delegate singbusu Nepal Press Union gi maikai dagi taramna okay. Ngasigi tharamadu saruk yakiba IJU gi President Gitartha Pathak na India amadi Nepal lebak ani sida I pau gi lamda mathau tawriba singna khudong chadaba amadi aki akhang kaya leptana nangli khudong chadaba singasi punna mayog yaminaduna journalist singi ningkha tamba phangnaba honaminarashi haina phongdokhi. Nakalamromda Nepal Press Union gi President Shiva Lamsal gi maikaidagi Leibak ani asigi paumi singi marakta aphaba mari thamduna I paugi lamda hena khumang chausunba ngamnaba honaminasi haina phongdokhi. Panbayai ngasi khuyek pinabaduda lebak ani asigi marakta tholakpa issue singi waroisin puraknaba honaminaduna aphaba mari thamnaba honaminaba lebak ani asigi paumi singi oiba group tour sing sinduna I paugi lamda hena khumang chausunba ngamnaba honaba lebak ani asigi culture history amadi heritage sing yokhatnaba honabada punna miyeng sangminaba haibana singba point sing yauri. Ngasigi tharamaduda Amju gi President Wangkhemcha Syamjai, Damodar Prasad Dawadi Senior Journalist Nepal, DIPR gi Deputy Director T Ramesh amadi Impact TV gi Editor Ras Nongthombam su saruk yaki. Susri Anushya Uike na Manipur Governor hek oiraba matungda North East State singi Tripura State satuna State dugi Governor Satyadio Narayan ga unaduna State ani gi marakta aphaba mari thamnaba honakre. State ani Governor na hauzik thengnariba issue kaya gi matangda wari sanaduna solution puraknabagi wafamda wari watai sanakhi hairi. Numit nini khongchata Tripura saluba Manipur Governor ngasi Imphalda halakre. District Health Society Kaksing na sinduna Kaksing District ki asasing yoiba convention ama ngasi Kaksing Phausupa da leiba Library Information Center Kaksing imi punsangda pangthokre. Tharamaduda Somoji Salam DC Kaksing amasung District Health Society Kaksing Chairman su oiribana athoy mithung Dr. Thaudam Rajan CMO Kaksing amasung Mission Director District Health Society Kaksing na Tharamapu amasung Dr. Nomaikem Nabakishore thabakdagi potharaba CMO amasung Obstetrics and Gynecology na akhana mithung oina saruk yaki. Athobe mithung oikiba Somoji Salam DC Kaksing amasung District Health Society Kaksing gi Chairman na hai Asa haiba sinfamas na miyoiba kunaibu thawgal tawduna miyoy kaya gi punsibu kalibani. Asa singa toriba thabak asi haksel gi lamda hairagadi yamna achauba thawdang lawduna miron bi mama dagi hauraga mama macha kaya bu asoy angam thoondanaba matam chana doctor gi manakta pubiduna asoy angam thoondanaba hona biribani. Miyoy bagi thawgal tawbani khana toriba thabak asi nongmadi khangbirakduna makhoi gi hona jamal awamal masak khangbirakduna makhoi da piriba awamal asi hengalakpa oirasanu haina su phongdokki.
Thaurangi manung chana Kakching district ki manung dalaiba asa facilitator nipan gi makha dalaiba mathau masak khangna amasung ningthina pangthokpa asa amamang khangaduna makoi gi thabak singbo masak khangbo oina sakangche amasung sel gi mana pinoi kai khumna ba madi puning thogatpo utpa nokphade gi kangbuna utpa aten balila Jumba gi demonstration utpa amasung asa workers singna magi haijabi entertainment program sing utpana mapungoiba thoram sing oiki health business the systems is the same higher the primary basic health care worker kuni asa do the ANM sugumba se masing yamna leibam thokpane ado ANM ga si masing hojik lai sigi bi hena yamna leibam thoi PSC sing sisu apoi da lai se masing hena yamna leibam thoi More Maitai Laikai Togal Kangluna Sidangasi Nongponing Tomadi Nongpok Pantoi Bigi Harau Bung Sanglenda Ta Segi Hokiba Tangkuni Panda Laikidaba Luchingba Amadi ex MLA Eramba RB Minting Laikidabada More de Laiba Maitai Irecha Kwai Punamana Awa Pondo Pagaloena Laikidrabagi Pamda Ikai Kumnaba Utuna Mahaki Tawai Mirena Mapugi Mapamda Ing Signa Lerunaba Mina Ani Tumina Letuna Tony Jaki Amadi Imung Manuna Pangoriba Awabadasu Saruk Yari Haina Pondorakli Child marriage, a violation of child's right, stop child marriage, Haiba Hiramda, cycle rally among us. District Child Protection Unit Thobal Child Marriage Prohibition Officer Thobal Amadi, District Administration Thobal na Puna Kusam na Chinduna Pangthokre. Child marriage is not a game. Stop child marriage, save girl child, empower girl child, say no to child marriage. Angang luhongba serak pangani haiba pauzel puba cycle rally adu DC Thobal Ahanthem Subha Singa IS na DC Complex Thobal gi office tagi lamthaki rally adu Thobal wangmatabada leiba CMO office phawba saluraga amu halaklaga wangjing de leiba Kodom office sports complex solution ki tungda evil effects of child marriage and protection of children from sexual offense haiba hiramda District Youth Affairs and Sports ki Youth Hostel da awareness campaign thara amasu pangthoki thara maduda DC Thobal Ahanthem Subha Singa IS SP Thobal Jogesandra Hobijam IPS Chief Medical Officer Thobal Dr. Waino Kulamadi Zonal Education Officer Zone 3 Thobal Gizet EO Arambam Anil Kumar na mathangsina athebe mitunglen thara mapu amadi akhana mitunglen sing oina saruk yaki Athebe mitunglen warolda Ahanthem Subhas IS na hai DCPU Thobal gi staff nupi khaktoirabasu amadi masing yamjadrabasu ngasi phawbada angang oina luhongna ba honaramba niputaret thingba ngamkhre masimak yamna thagat ingai ni hakchang amasung wakhal mapung phadringai da luhongba amadi yumba lambida khongdabasna tungda khudong thiningai masak yamna oirai haibasi wakhal tahanba tangai phade masi DCPU amadi police khaki mathauna te haiba wakhal taminasi lekai gi club organization sing amadi mama mapa oiriba singna thaudang lobiduna angang oiringai da yum palhanba asidagi kalhausi Karigumba angang oiringai da luhonglamlabadi mama mapa amadi lekai gi miyoi sing sairak phangni haibasi koroidabani haiki man makhatana hai Thobal district leiriba lenga ki tongan ba bibhag singna amana amagi mateng pangnaduna chakhotpa Thobal district ama ohenbada amata oina thodang lobinasi hainasu department singi miyoi singda appeal tawki both physically and mentally prepared with ringaida yum pangu bai na ba chai tra ma tra ta pangu do na he ma na kitan gyan ta ko matam dadi yum pan ro dina tandu ko ju ya re Nara, I have to bring in a Topoya, but to get frustration, I am to Miss Hada Tiger Poyami, you the domestic abuse, Mayamala to the Hatabasi, a quick Tunga Akadamiva, Alan, generation by Amsterdam, Pajana, Kambi Horagadi, Pierre Peter, I am hiding it. See Patabase and Pajana Alans in the Gyada and Ochami Havila. Yu thakpana imong manung amasung nupi angang na piriba awasay theng nishangi pagtagi lamdam sibu kannaba amadi sahi sudriba angang singna nisada laisurakliba si kannaba pandamda
lamyan by Irawat Integrated Trust na sinduna nongmagi oiba anti-drug awareness campaign amang ngasi Manipur Press Club ta pangthokre irai sa sing mikap thoklasi haiba pauzal da pangthokiba awareness campaign aduda Angkil ge President Loren Bonganbi Imphal East ki SP KSI Sibakanta Kadagi General Secretary Git Chandra Mangang amadi UCN ge President Joy Chandra Konthauzam Singh Basingna maru oiba miyoi sing oina saruk yaki Tharamadu saruk yaki bi nongpok lengak apunba nupilup Imphal East ke Secretary Nongthombam Radhamanina Pali balenga asna war on drug khak natana war on yugi khongjang sangsin ba matamoire kunai sa lairiba miyam asna yumthong khuding dagi miyoi amamam tholakuna nisagi pak dagi horak liba tungi nahasing kalhorasi haina apel tawki masi lamdam sida lairiba amadi kunai sida lairiba aikoi khuding mangna nisagi mayokta lepminna duna aikoi amuktang di maru phangna nisa sengthang muthatmina si yu na sungki matikta aikoi yumdong khuding maki yu thaktaba laisilaktre yu thaga khamchalaga nupi angang singda wotpa naiba kaya ama chathar ko maramna yu thaiba mahak tang chokpa natadina mahaki macha lairiba machu phawboda songlakpa asina maram oirga ngasidi khunai ase asuki mati amang bahayabdu oire aduna ngasidi aikoi gi lamdam sida lairiba yumdong khudingmaktagi nupi amam tholaga koi war on drug ana haibasi sumaina war on ju ana aikoi pulak khongjang changsinna si haibasi ngasi media gi thong haije Tengnopal District ki masi subdivision ki manung chanba amadi Wangjing Tentha Kendra gi sharu ama oiriba Lamlong Christian Kunauda Pham tawriba mafamsingda thengnariba ising ya awaba gi phibam ngasi Khalai Siluki President amadi Thongmi sing asatna yengsinkhre yengsin khongsa da mafam adugi longmi singi mahut sinduna saruk yakiba Moirang Them Lokena ising ya awaba gi matangda paumi singda phongdokibada mafam asda ising ya awaba sidi hanadi nongmata mayok naramde adubo haujiti sahi amagi October November amadi December thada khong singda selibe ising asi tungsilaga thamdabana hingkhol koiba matamda ising chainingai leitabadagi leiraga saiba phawba yaure maramasna arembada satliba ising asi reservoir natraga dam gumba ama semlaga tungduna thamnaba lengana miyang sangbiu mamangda nungsinaraga mafam kharada ape apikpa dam khagatuna thambasing adushu mathau amata tawdre kangduna leire mafam kharada tubewell hulamba adusu ona tainana hulamle haibadi mai phangdaba jagada tubewell hulambana engine sinaba phangdana leiri maramasna marilena ba loisangi expert singna laklaga ising asi matau karamna tungduna thamba yagadage haibadu yengsinbiyo haiki Seda lairiba pibam se aduki matik awabagi mawngni ana pibam ni hojik lairi se ising se marudagi chu pikthare ngon koiriba mayam sina su magi mapade injina chingba chingkatpa sina chingba tawdana ising loksana gibanina maningda ingon koiriba kambusdi hojik se ising ki lairaga adi magi ingolda chaibagi pibam si lae hojik sidada sini koina thamjaningi sarkar gi mieng se langatil gi turen maru sidada dam sabiduna ising si reserve tawraga koida chahi chupa watanana bagi pibina base masine koina propose tawjaningi More tamna lakpa diesel oil tanker tata truck ama maina sakre hariba tata oil tanker adu Imphal dagi diesel puduna more tamna lakpada ngasi nungthil pung 3 makhairam tarakpa duaida Imphal lomdagi Sibong Khudeng Thabi village yogadaba kilometer 2 rong watlingida masa mathanta mamang thangba engine ni saruktagi mai horoktuna chalakibani hairiba tata oil tanker adugi registration number AS01EC5155 ni mai chakpa hek ubaga Imphal more lambigi thabak suriba SKV and SPG company gi water tanker laktuna mai kanbagi thabak sathaki loyana pau hek phangbaga more fire service ki team laktuna madi miyamna changsinna mai chakpa du kalhobadagi oil tanker du da hablakpa diesel oil singadu kanbangam haure hairi ngasi ayu pung 10 tarakpa matamda Imphal more lambigi Sibong Khudeng Thabida laiba Kunsuba Sam Rifle gi check post na more rom degi amuba machugi scooty ama thoraga lakpada check post asigi air personnel singna check chathabada scooty thorakpa miyo edugi khongupta lotuna puramba sana biscuit paste tara yorambadagi phagat pangamkhre pharaba miyo edudi more ward number 8 ngomkhai beng degi lenjamang lungdim sahi kunipa pokpa SIS ngamseng lungdim kowi amadi Mangondagi phagat pangamkhiba sana biscuit piece tarado kg ama gram 400 puromni amadi maleng kaithenda lupa crore ama lakh ama lising kunthra panchani mar purongi mamal oigani hairi tungda polam singa duga loinana
मियोय अदु मोरेदा लेबा कस्टम प्रिवेंटिव फोर्स दा लोगी थबक लखतनबा खुसिनखरे हाइरि स्वच्छ भारत मिशन अर्बान की मखादा था से तरादगी हौरग कुंथ्रा फावबा लेबाक सिन मथुंगना पांथोनरिबा चयोल अहुम चथरकपा वुमेन लेड स्वच्छता कैंपेन स्वच्छ उत्सव वीक 2023 की थरम लिलोंग थौबाल म्युनिसिपल काउंसिल ओइनसु मपुंग फाना पांथोखरे लिलोंग थौबाल म्युनिसिपल काउंसिल सिंदा चिंखाम कम्युनिटी हॉल दंगसी पांथोकिबा लोइसनबगी थरमदा मणिपुर स्टेट माइनॉरिटी कमीशन की चेयरमैन ER अनवर हुसैन अथोबा मिटुंगलेन लिलोंग थौबाल म्युनिसिपल काउंसिल वाइस चेयरपर्सन की केयरटेकर ओइना थौपुरिबा मोहम्मद इस्लाउर रहमान थरम मपु अमदी द मॉर्निंग बेल मणिपुर की पब्लिशर एल बसंत शर्मा अखना मिटुंगलेन सिंग ओइना सरुक याखी हिरामसिंग मतंगदा ER अनवर हुसैन हाई मतम अमदा इसागी लेकाई शहर खुंगंग अमदी इसिंग नुंगसि की फिबम लुनाना थमनबा सिट सेंगबासी इकाइनबा अमदी हंथना लोबगी चटनबी अमा लेरमी अदुबो लेबाग असिदा प्राइम मिनिस्टर नरेंद्र मोदी न लुसिंगबा BJP लेंगाक लाकपदगे मसी इसागी तौफद्रबा इथौदांग अमनी हाइबा वखलोन अमा लाकले मसी भारत के प्रधानमंत्री नरेंद्र मोदी न लु नानबा भारत अमगिदमक्ता हौदोखिबा स्वच्छ भारत अभियान हाइबा मिशन असी हौदोखिबदगिनी मिशन असी मनुंगचना हाउसिंग एंड अर्बन अफेयर्स की यूनियन मिनिस्टर हरदीप सिंह पुरी न लु नानबगी थबक असी मिपुंग खुदिंगमक सरुक यानबगी उसब अमा ओइना स्वच्छ उत्सव हाइना हौदोखिबनी ngasi ki tharamadu Tanajit Okram MS expert SBM Arbano Women in Sanitation Activities haiba hiramda Chingkham Boboy CMM SMID na de nulangi matangda duga Pebam Krishna Kumari CMM SMID na de nulam and its benefits haiba hiramda resource person oina wangangki Making garbage free town city making Manipur garbage free state amadi making India garbage free country haiba slogan ahum da yumpham oiraga pangthokiba swachh utsav week 2023 da saruk yakiba self help group ke members sing amadi councillors na kona pham da khundariba tonga ma phuru ki lusing ba ahum da asamba khudol pinoi kai khunaba utki मियोय बगी पुंसिदा ख्वाइदगी मरुय बा ई दान तोबगी थरामा स्टेट ब्लड सेल NISM मणिपुर के सेंथंग मखादा Regular Voluntary Blood Donors Group Manipur Humanity for Society amasung E Pau Tiangbang Lok Manipuna Punna Kusamnaduna Nomageba Awareness Kam Voluntary Blood Donation ke amangasi Dana Manjuri College of Science ke Central Hall da Pangthokre Blood Center Janin Samadi Diam College of Science na Tiangbang duna Pangthokiba Tharamaduga Marilena Humanity for Society ke Secretary Pangambam Jayananda na hai ngasi ki donation ke amasida punna donor yankhai mungna saruk yagani hariba donor sing asigi manungda college asimaktadagi mahiroi tara henmana saruk yagadori luk ahum asan sinuna sahi amada blood donation ke amasi mari rak pangthoktuna lakpani manipur gi naha singa nomagi nisagi pakta lupsilak pa leptri habasi miyamne hena khangnare cherak asida nishana manghaliba makhoi gi punsi asi kayam mamalai habadu khangjanabagi tanja awareness campaign na piri karigumba nisha thadokna regular blood donor oirakpa taragadi haksangsu tinjang kaijangdana hingba ngamgani maramaduna manipur gi naha khudemana matamatangi silak liba blood donation camp asida saruk yabiyu haina appeal tawki Laiba ngamnabagidamagta thusuma MN objectives ta hairaga pai simjabani program se adu sinjari bista koi regular voluntary blood donors group Manipur Humanity for Society amadi apagi ipaute manglok kaloina na pai kunna simjabani adu masi sinjari basidi pai Dem College of Science ki Central Hall da pai Dem College ka khasamna raga blood bank janim ka kunna pai khasamna raga sinjabani ngasi ki program se Liangmai Purupna Kundaba Kangpopi district ki Khonchakul ki khunja singda khulasigi lamda lagduna laikhiba lailon wifi village ki khunja singna ngaihak laitana ki khangan bagi thabak kaya chathaduna lakpagi manungchana handakta su khulasi khunjani bu phajinduna phurakpada amadi gari mai tharakpagi thawongi mayokta liangmai miyanggi oiba choba khongcha ama chatkre khongcha du liangmai naga students union eastern zone sinna makhan village ki ignogi campus tagi national highway number 2 oiriba imphal dimapur lambi gi machin phawa kibani ayu pung tara rom taba matamdagi hauduna chatkiba miya khongcha aduda khonchakul gi thaudok yaningde micham phuba leimakhong police person serak piu illegal immigrant lamgi mapu chaba yaroi go back illegal immigrant gari mai thaba yaningde
We want justice haiba kholau kaya lauduna chatki miyang khongchap manungda pamdaba thodosing thoktanaba Imphal West Police ki masing yamlaba personnel singna ngak senduna laiki adubo miyang khongcha aduna National Highway number 2 yoromdaida miyamna lambi adu phawba chatnaba honabada police na lambi adu yongna di chatpa yaroi haina thingbadagi miyam amadi police ki marakta ngaihak ningai sangdana ki adubo police na miyam adubu control tawraba matung miyang khongcha adu loisinki ngasigi Khongjang adugi matangda Liangmai Naga Students Union Eastern Zone Chairman Timothy Chawangna ngasi khongsa si samjaraba khongsha khulgi khunja sing maroina nupi angang mahiroi yauna mioi kayada kulasigi lamda sidang lakiba lailon wifi village ki khunja singna ngaihak laitana kian khangalakpa adu yaning dewa phongdokpani maroina ngasi khongsa sa taliba dimana si thasi kuntarukta khonsha khulgi khunja ani phajinba JCB thugaiba amadi gari mai thabada senaba lailon Wi-Fi village ki khunja sing phagadabani mara laitaba khoncha khulgi khunja ani bu phubada senaba leima khong PS ki personal sairak piu amadi illegal immigrant na lamgi mapu sarak liba asi lenga na miyeng sangbiu haiba asini maramasna paliba lenga asna maruoina Chief Minister N Birena Hiramasda miyeng sangbiduna mara laiba khudima phabaga loyana state asida tungkoina santi leina hingba yanaba thabak paikhat piu haiki Madhya Pradesh ki Indore da laiba mandir da lai khurumba lakpa sing miyoi kuntra hena mandir adugi guha da tasinbagi thodokta miyoi 13 shire 13 khakti kanba ngamaure makhoi hospital da pukhatuna laikanari hairi nong kana chubadagi guha adu da kuppa mathak adu kintharaki thaudo adu Balashore Mahadev mandir da thokibani Madhya Pradesh Chief Minister Shivraj Singh Chauhan na haikibada thaudo adu laibak thibani mi kanbagi thabak kana chathari Prime Minister Narendra Modi na su awa phongdoki state government na khudong tiba thaudo adu bu phajanak yengsali soklaba miyoi singi imung manung singi damak ishwar gi maphamda pratna tauri haiki Indore gi collector T Rajan haikibada mi kanbagi thabak sing yamna kupthana yengsali Hozjarabada Marayapa Mukana Pijari Indian Journalist Union Amadi Nepal Press Union Anigi Marakta Point Tareta Yasin Kuyet Pinakre Kaksing District ki Asa Workers in Convention Pangthokre Child Marriage a violation of child right stop child marriage haibagi pausal puba cycle rally chatkre Loinana Indore da Guhada tasinbagi tholokda miyoi 13 shire Ngasigidi paudam pijaba matang solution jari miyeng tabiri basingbu kurumjari